Hello ma'am punamakpu taramunok cheri aigi anawa video siga aduga aing housing mafam khara phajaba jinghalake akoi kasargi habari chabagan jinghalake do mayam yengmina sifunna aduga singrabon gi lera ning haibagi video su matega ma hamcherake mayam mafam se yengbiu aduga koiba langninga su koiba lakpiu aduga ainang akoi manabigi machagi chawumba chalubani aduga chatpa matamda ngasai aina video matek ama laurei adugi learning haibedugi adugi video matek to mayamda mu jinghalake ado mayamna miyang taminasi video se full oina adudi ai mafam da jinghalage asi uriba mafam se back to mu jinghalage nungai china mako ka thabja wajib lo ya Moi chamana hing na wo big ni je. Wala. View ma'am do koiro u aduga asigi mafam se yam phajaba kai hani abra ingba zamna kai hani abda dating yo natraga na shooting yo tawoloi jarani se mafam se sathina phajai dugadi maya aduga akoi angang chawumba chalubani imanabigi macha chawumba chalubagi du video da matenga ma hapcherake aduga video do follow ni yengbiramu mayamna aduga nungai biragadi mayam subscribe to ko bigano like and share to biramu dudi mayam yeng tabiro video se aduga location khangbini ngadi comment da hangamu karma famdano kadaidano haina do mayam reply tawjarake aduga mayamna so hana su urambasu yai ko adoraga su do amutaga jihaningi fajabada mafamdo yamna ingna fajaba mafamni mayam su lagadi yengbiu kasargi oraga su imphali oraga su joho mafamde leiraga su yengbiu mayam wasidi asengkida mayam lakpiraga jengbiu ko mafam se Sigi tutorial se borak tutorial ni aduga sigi tutorial se lerai se ningai tutorial se dum pak thore bako aduna se maitei kunta tai si singrabon hai ba khunduni aduga mai lerai ningai pasna khunji ki phibam se smana oihale laben se khudong chahandre haibadi matamam da se choro ka se pakawramini do kinda dana ko do haji khudong chadre to haji mu gari macha sing chatpa jana ba haji lamben je khara semba hore to haibadi olang tha matamna hena gano to le hingai ba do no me khara tawna do mai mi gi dari mapan gumba mi gi sumang da gumba sama chatli mi shi se ado sigi lamben sisu semani aina pau tai ado aisu yamna kizana gari thawi mi ko haibadi yamna risk tanin thawi se ko aduna mayam yengbio sini singrabona riba kunse ado lamben se semdi semani aina pau tai aduga semaga mu mayam da jenghalake ko karama tamda semdoino di khangde but to semani na hai tai ado phajabra kamai tawi borak tutorial se aduga se tari singse mete ngantani khoi lamben se ko se pik ko se gari chalini aduga se mi gi jum mi dari dani chali se khoina to mayam yengmina rasi phajabra mafam se ai khangi nei phajaram gani mafam se ado mayam aseng dani mafam se noi gum masa phajaba la agadi se mafam se among ena mong tagadoni photo nambada adudi mathangi video da mayam ga udarasi ga shigdi bye bye